ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯔꯃꯦꯁ ꯍꯥꯏꯅ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯃꯦꯁ ꯑꯁꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯗꯣ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯃꯔꯝꯅ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯔꯃꯦꯁ ꯑꯗꯨꯕꯨ ꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯣꯛꯂꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯃꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯗꯤ ꯔꯃꯦꯁꯄꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤ ꯑꯗꯨꯒꯨꯝꯕꯤ ꯃꯑꯣꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯔꯃꯦꯁꯇ ꯁꯨꯍꯜꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯔꯃꯦꯁꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯔꯃꯦꯁ ꯑꯗꯣ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯣ ꯄꯤꯖꯔꯝꯗꯦ꯫ ꯇꯣꯉꯥꯟꯅ ꯔꯃꯦꯁ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯄꯤꯖꯔꯝꯃꯤ꯫ "ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯒ ꯄꯨꯟꯅꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯁꯤ ꯅꯣꯏ ꯀꯀꯥꯒ? ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯨ ꯍꯥꯏꯗꯅ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯀꯀꯥꯗꯣ ꯁꯣꯛꯏꯕꯗꯣ? ꯆꯠꯂꯣ, ꯆꯥꯛꯇꯣ ꯄꯨꯔꯒꯅꯦ ꯃꯄꯥꯟꯗ ꯆꯥꯔꯨꯁꯨ ꯆꯠꯂꯣ." "ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯁꯤꯒ ꯑꯗꯨꯝ ꯆꯥꯖꯔꯁꯨ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯟꯗ ꯎꯆꯦꯛ ꯋꯥꯌꯥꯗꯧꯅ ꯍꯨꯏ ꯍꯧꯗꯣꯡ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯕꯨ ꯄꯤꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯥꯔꯁꯨ ꯀꯩꯗꯧꯒꯦ? ꯀꯔꯤꯅꯣ ꯈꯪꯗꯦꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯔꯃꯦꯁꯄꯨ ꯍꯦꯛꯇ ꯃꯄꯥꯟꯗ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯄꯤꯖꯔꯤꯁꯤꯕꯨ?" "ꯇꯨꯃꯤꯟ ꯂꯩꯔꯣ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯦꯗꯅ, ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯐꯅꯕꯅꯤ꯫ ꯃꯤꯅꯥꯏ ꯑꯁꯦ ꯃꯄꯥꯟꯗ ꯄꯤꯖꯒꯗꯕꯅꯤ, ꯃꯄꯨꯒꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕ ꯅꯠꯇꯦ." "ꯀꯔꯤꯅꯣꯍꯦ, ꯃꯄꯨ ꯃꯤꯅꯥꯏ ꯍꯥꯏꯗꯅ? ꯃꯁꯦ ꯏꯌꯥꯝꯕꯅ ꯄꯣꯛꯄ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ? ꯉꯥꯎꯔꯕ꯭ꯔꯅꯤ?" "ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯄꯨꯔꯒꯅꯦ ꯃꯄꯥꯟꯗ ꯆꯥꯔꯨꯁꯨ ꯆꯠꯂꯣ." ꯔꯃꯦꯁ ꯑꯗꯣ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯔꯨꯁꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨꯅ ꯆꯤꯡꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯃꯗꯨꯗ ꯐꯖꯔꯕ ꯂꯩꯔꯣꯡ ꯀꯌꯥ ꯁꯦꯝꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯤꯌꯔ ꯀꯌꯥ ꯑꯃ ꯆꯜꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯁꯦ ꯃꯈꯨꯠ ꯌꯥꯝꯅ ꯍꯩꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯐꯖꯔꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯤꯌꯔ ꯀꯌꯥ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯃꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯐꯖꯔꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯤꯌꯔꯁꯤꯡ ꯑꯗꯣ ꯂꯩꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯧꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯨꯝ ꯍꯣꯡꯂꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯔꯃꯦꯁꯀꯤ ꯐꯖꯔꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯤꯌꯔ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯜ ꯌꯥꯅꯔꯕꯒꯤ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯆꯤꯌꯔ ꯑꯗꯣ ꯂꯩꯔꯒ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯃꯦꯁꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯔꯃꯦꯁ ꯑꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯃꯦꯁꯅ ꯋꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥꯁꯤꯡꯗꯣ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯔꯃꯦꯁꯇ ꯁꯦꯟꯐꯝ ꯑꯃꯠꯇ ꯄꯤꯗꯕ ꯃꯈꯩ ꯔꯃꯦꯁꯅ ꯇꯥꯟꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ "ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯀꯗꯥꯏꯅꯣ ꯄꯣꯔꯛꯂꯣ? ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯀꯗꯥꯏ ꯉꯁꯤꯗꯤ ꯀꯌꯥꯝ ꯌꯥꯝ ꯇꯥꯜꯂꯦ, ꯄꯤꯔꯛꯑꯣ." ꯔꯃꯦꯁ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯗꯣꯝꯆꯥ ꯑꯗꯨꯗ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ "ꯏꯁꯤꯡꯁꯨꯅꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯍꯣꯔꯦꯟꯅꯦ ꯇꯨꯔꯦꯟꯗ ꯆꯠꯂꯒ ꯏꯁꯤꯡꯁꯤꯡꯗꯣ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯣꯟꯖꯟꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯁꯨꯅꯦ ꯍꯥꯏꯅꯕꯤꯒꯤ ꯃꯊꯧ ꯇꯥꯕꯅꯤ, ꯅꯁꯥꯅ ꯈꯪꯅ ꯁꯨꯒꯗꯕꯅꯤ꯫ ꯁꯤꯡꯁꯤꯡꯁꯨ ꯈꯔ ꯈꯥꯏꯖꯤꯟꯒꯗꯕꯅꯤ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨꯆꯣ꯫ ꯀꯣꯜꯂꯤꯛꯇꯨꯁꯨꯅꯦ ꯐꯦꯡꯉꯝꯃꯨ ꯈꯔ, ꯑꯩꯅꯅꯦ ꯃꯅꯤꯡꯗ ꯂꯣꯏꯅ ꯄꯩꯁꯟꯅ ꯊꯝꯃꯝꯕꯅꯤ꯫ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯨꯒꯗꯕꯅꯤꯀꯣ꯫ ꯑꯃꯨꯛ ꯋꯥꯔꯦꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ?" ꯔꯃꯦꯁ ꯑꯗꯣ ꯊꯕꯛꯇꯒꯤ ꯋꯥꯅ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯆꯥꯛ ꯑꯗꯣ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯀꯥ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯣꯝꯆꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ "ꯔꯃꯦꯁ ꯑꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯅꯦ? ꯋꯥꯔꯝꯃꯅꯤꯅꯦ ꯃꯥꯁꯨ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯥꯝꯈ꯭ꯔꯕ ꯇꯦꯕꯜ ꯆꯤꯌꯥꯔꯗꯣ ꯁꯦꯝ ꯁꯥꯔꯒ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯤꯕꯅꯤꯗꯣ." "ꯏꯁ, ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯗꯅ ꯀꯔꯤꯁꯨ ꯋꯥꯐꯝ ꯊꯣꯛꯇꯦ, ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯁꯨꯔꯗꯅ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥꯗꯨꯒ ꯅꯨꯡꯁꯤꯕ ꯇꯝꯃꯨꯅꯨ ꯍꯥꯏꯗꯅ? ꯃꯥꯒ ꯑꯩꯒꯅꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯃꯥꯒꯤ ꯍꯥꯡꯇꯛꯇꯅꯦ ꯃꯃꯥ ꯃꯄꯥꯗꯣ ꯆꯥꯈ꯭ꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯥꯒ ꯁꯝꯅꯕ ꯌꯥꯗꯦ, ꯃꯄꯥꯟꯗ ꯄꯤꯖꯒꯗꯕꯅꯤ." "ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯉꯥꯡꯗꯨꯒꯤ ꯀꯔꯤ ꯃꯔꯥꯅꯣ? ꯃꯤꯒꯤ ꯃꯇꯝꯅ ꯂꯥꯛꯅ ꯁꯤꯕꯗꯨꯕꯨ ꯑꯉꯥꯡꯗꯨꯕꯨ ꯇꯥꯏꯅꯔꯤꯗꯨꯕꯨ? ꯅꯪꯁꯤꯅꯃꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯗ, ꯑꯉꯥꯡꯁꯤꯒ ꯅꯪꯅ ꯀ꯭ꯔꯛ ꯍꯦꯛ ꯌꯦꯡꯉꯗꯅ꯫ ꯃꯥꯁꯨ ꯀꯩꯅꯣ ꯏꯌꯥꯝꯕꯅ ꯄꯣꯛꯂꯝꯕꯅꯤ, ꯑꯩꯈꯣꯏꯒꯁꯨ ꯏꯆꯥꯒꯨꯝꯕꯅꯤꯅꯦ꯫ ꯈꯔ ꯅꯨꯡꯁꯤꯅ ꯃꯌꯥ ꯇꯧꯅ ꯋꯥ ꯉꯥꯡꯕ ꯇꯝꯃꯨꯅꯤ ꯅꯪꯕꯨ." ꯅꯣꯡꯃ ꯔꯃꯦꯁꯅ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯤꯌꯔꯗꯣ ꯌꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯃꯦꯁꯀꯤ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯃꯁꯤꯒ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯅꯪꯅ ꯃꯊꯟꯇꯅ ꯁꯦꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ?" "ꯀꯀꯥ, ꯑꯩꯅ ꯁꯦꯝꯕꯅꯤ. ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯂꯩꯔꯣꯡꯁꯤꯡꯗ ꯊꯣꯛꯑꯒ ꯁꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯀꯀꯥ, ꯐꯖꯗ꯭ꯔꯕ꯭ꯔꯅꯦ?" "ꯐꯖꯗꯕ ꯅꯠꯇꯦ, ꯐꯖꯅꯕꯨꯅꯤ ꯍꯪꯉꯤꯕꯁꯦ꯫
ꯂꯩꯔꯣꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯉꯛꯄꯅꯤ ꯄꯤꯛꯂꯤꯕ ꯅꯪꯅ ꯑꯁꯨꯛ ꯐꯖꯔꯕ ꯇꯦꯕꯜ ꯆꯤꯌꯥꯔꯁꯦ ꯆꯜꯂꯤꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯑꯉꯛꯄ ꯐꯪꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯑꯁꯤꯒ ꯐꯝꯗꯨꯅ ꯌꯣꯜꯂꯤꯁꯤꯕꯣ ꯅꯪꯗꯤ ꯁꯦꯍꯔꯗ ꯗꯨꯀꯥꯟ ꯐꯝꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯀꯀꯥ ꯐꯝꯕꯨꯗꯤ ꯐꯝꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯀꯀꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯁꯦꯍꯔꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯣꯠꯆꯩꯁꯤꯡꯁꯦ ꯌꯣꯟꯅꯤꯡꯉꯤꯕꯅꯤ ꯀꯀꯥ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯈꯣꯡꯅ ꯂꯦꯞꯅꯤꯡꯉꯤ ꯀꯀꯥ ꯅꯪꯅ ꯍꯩꯔꯤꯕ ꯕꯤꯗ꯭ꯌꯥꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯁꯦꯍꯔ ꯆꯠꯀꯗꯕꯅꯤ ꯁꯦꯍꯔꯗ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯆꯥꯎꯔꯕ ꯗꯨꯀꯥꯟ ꯂꯩ ꯐꯔꯅꯤꯆꯔꯒꯤ ꯃꯗꯨꯒ ꯅꯪ ꯁꯨꯅꯕꯒꯤ ꯇꯧꯔꯁꯤ ꯅꯣꯏ ꯀꯀꯥ ꯏꯟꯗꯣꯝꯆꯥꯗꯨꯒ ꯑꯩ ꯍꯥꯏꯅꯒꯦ ꯅꯣꯏꯒꯤ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯂꯥꯛꯑꯣ ꯅꯣꯏꯒꯤꯅꯦ ꯀꯀꯥꯒꯤ ꯏꯟꯗꯣꯝꯆꯥꯒꯗ ꯑꯩ ꯍꯥꯏꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯃꯥꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯍꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯁꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯁꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯀꯀꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯇꯥꯗ ꯔꯃꯦꯁꯀꯤ ꯈꯨꯠ ꯁꯥꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯨꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯍꯔꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯆꯥꯎꯔꯕ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯤ ꯑꯗꯨꯒ ꯑꯣꯏꯅ ꯁꯨꯍꯟꯕꯅ ꯍꯦꯟꯅ ꯐꯅꯦꯅ ꯈꯜꯂꯤ ꯁꯦꯟꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯦꯔꯥ ꯅꯥꯀꯣꯗꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦꯅꯤ ꯃꯟꯗꯣꯝꯆꯥꯒ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣ ꯃꯁꯤ ꯅꯤꯄꯥꯁꯤꯕꯨ ꯀꯀꯥ ꯑꯅꯤꯗꯤ ꯍꯥꯏ ꯃꯟꯗꯣꯝꯆꯥꯒ ꯇꯥꯟꯅꯒꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯣ ꯃꯁꯤꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯌꯥꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯆꯦꯗꯨꯒ ꯑꯝꯇꯪ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯔꯃꯦꯁꯁꯦ ꯁꯦꯍꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯁꯨꯍꯟꯅꯕꯒꯤ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯨ ꯁꯦꯍꯔꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯡ ꯍꯩꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯑꯗꯣ ꯁꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤꯔꯝꯃꯤ ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯕꯨ ꯁꯦꯟꯐꯝꯁꯨ ꯃꯌꯥꯝ ꯐꯪꯒꯗꯧꯔꯤꯕꯅꯤ ꯁꯦꯍꯔꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯁꯤ माꯅꯁꯨ ꯈꯨꯠ ꯁꯥꯗꯣ ꯈꯔ ꯍꯩꯖꯕꯅꯤꯅ ꯑꯥꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯔꯃꯦꯁ ꯁꯦꯍꯔꯗ ꯊꯥꯕ ꯀꯥꯏꯅ ꯌꯥꯔꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯁꯨꯒꯗꯧꯔꯤꯕꯅꯣ ꯏꯁꯤꯡ ꯍꯣꯟꯕꯗꯒꯤ ꯁꯤꯡ ꯈꯥꯏꯕꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯁꯨꯒꯗꯧꯔꯤꯕ ꯌꯥꯔꯣꯏ ꯅꯍꯥꯟ ꯃꯈꯩ ꯁꯤꯒ ꯈꯔ ꯃꯥꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯣꯜꯂꯒ ꯐꯪꯕ ꯄꯩꯁꯥꯗꯨꯁꯨ ꯐꯪꯉꯔꯣꯏ ꯑꯝꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯔꯃꯦꯁꯇꯣ ꯁꯦꯍꯔꯗ ꯊꯥꯕ ꯌꯥꯔꯣꯏ ꯈꯨꯡꯒꯪꯁꯤꯒ ꯑꯗꯨꯝ ꯌꯣꯟꯁꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯈꯥꯏꯕꯣꯛꯅ ꯁꯨꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯔꯃꯦꯁꯇꯣ ꯄꯨꯅꯤ ꯍꯥꯏꯔꯕꯁꯨ ꯔꯃꯦꯁꯀꯤꯅꯦ ꯁꯤꯟꯐꯝ ꯄꯤꯔꯝꯃꯣꯏꯅ ꯍꯥꯏꯌꯨ ꯃꯥꯕꯨ ꯄꯨꯕꯒꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯑꯒ ꯀꯔꯤꯒꯤ ꯃꯣꯏꯅ ꯍꯦꯛꯇ ꯄꯨꯕ ꯌꯥꯕ꯭ꯔꯣ ꯁꯤꯟꯐꯝ ꯄꯤꯔꯝꯗꯅ ꯄꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦꯅ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯔꯃꯦꯁ ꯑꯗꯣ ꯄꯨꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯔꯃꯦꯁꯄꯨ ꯄꯨꯕꯒꯤꯗꯃꯛꯇ 10,000 ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯁꯦꯟꯐꯝꯗꯣ 10,000 ꯑꯣꯏꯅ ꯄꯤꯔꯒ ꯔꯃꯦꯁꯇꯣ ꯄꯨꯕ ꯌꯥꯒꯅꯤ ꯀꯔꯤ ꯋꯥꯅꯣꯅꯤ ꯍꯥꯏꯁꯤꯕꯣ ꯔꯃꯦꯁꯄꯨ ꯗꯨꯀꯥꯟꯗ ꯁꯨꯍꯟꯕꯒꯤꯗꯃꯛꯇ 10,000 ꯄꯤꯔꯝꯃꯨ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯣꯏꯅ ꯁꯨꯍꯟꯒꯦꯗꯤ ꯍꯥꯏꯗꯤꯉꯩ ꯎꯪꯈꯠꯇꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯄꯩꯁꯥꯗꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯃꯅ ꯏꯟꯗꯣꯝꯆꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯦ ꯇꯧꯔꯒ ꯅꯣꯏꯅ ꯎꯪꯈꯠꯇꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥ ꯉꯝꯗ꯭ꯔꯦ ꯇꯥꯗ ꯌꯥꯝꯅ ꯇꯥꯁꯜꯂꯨꯅꯨ ꯀꯥꯟꯅꯗꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯅꯦ ꯃꯥꯕꯨ ꯌꯣꯛꯄꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅꯣ ꯅꯣꯏꯕꯨ ꯀꯀꯥ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯩꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯁꯦ ꯁꯦꯍꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯆꯠꯂꯒ ꯑꯩꯁꯨ ꯁꯨꯅꯤꯡꯉꯤ ꯏꯈꯣꯡꯅ ꯂꯦꯞꯅꯤꯡꯉꯤ ꯀꯀꯥ ꯑꯩꯅ ꯍꯩꯔꯤꯕ ꯕꯤꯗ꯭ꯌꯥꯁꯦ ꯑꯥꯗ ꯆꯠꯂꯒ ꯑꯃꯨꯛ ꯈꯔꯒ ꯍꯦꯟꯅ ꯍꯩꯅ ꯇꯝꯅꯤꯡꯉꯤ ꯑꯩ ꯆꯠꯀꯦ ꯀꯀꯥ ꯏꯟꯗꯣꯝꯆꯥꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅꯅꯦ ꯑꯥꯗ ꯆꯠꯂꯒ ꯇꯥꯜꯂꯒ ꯀꯀꯥ ꯍꯣꯏꯗ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯄꯩꯁꯥꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯀꯀꯥ ꯏꯟꯗꯣꯝꯆꯥꯗ ꯑꯝꯇꯪ ꯌꯥꯅꯕꯒꯤ ꯍꯥꯏꯅꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯀꯀꯥ ꯑꯣꯏꯕꯅꯤ ꯑꯩꯒꯤ ꯃꯇꯦꯡꯗꯪ ꯄꯥꯡꯉꯨ ꯍꯦꯔꯥ ꯔꯃꯦꯁ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯣꯏꯌꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯅꯤꯔꯛ ꯍꯟꯗꯕꯅꯤ ꯑꯩ ꯉꯝꯃꯣꯏꯅꯤ ꯃꯨꯛꯇ ꯃꯨꯛꯎꯔꯒ ꯏꯕꯨꯡꯉꯣ ꯑꯁ ꯃꯥꯒꯤ ꯉꯥꯡꯉꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯜꯂꯦ ꯆꯠꯈ꯭ꯔꯅꯨ ꯑꯁꯤꯒ ꯑꯗꯨꯝ ꯁꯨꯔꯣ ꯀꯔꯤ ꯀꯥꯟꯅꯕ ꯁꯦꯍꯔꯗ ꯑꯃꯨꯛ ꯆꯠꯇꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁꯤꯒ ꯑꯗꯨꯝ ꯅꯪꯒꯤ ꯑꯍꯩꯕꯗꯣ ꯑꯗꯨꯝ ꯇꯦꯛ ꯌꯣꯟꯅ ꯇꯧꯔꯤꯕ ꯑꯗꯨꯝ ꯇꯧꯋꯣ ꯆꯠꯈ꯭ꯔꯅꯨ ꯑꯁꯤꯒ ꯑꯗꯨꯝ ꯁꯨꯔꯣ ꯅꯟꯗꯣꯝꯆꯥꯒ ꯑꯩꯅꯦ ꯍꯥꯏꯅꯕ ꯇꯜꯂꯦ ꯔꯃꯦꯁ ꯑꯗꯨ ꯁꯦꯍꯔꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯁꯨꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯁꯨ ꯔꯃꯦꯁꯀꯤ ꯈꯨꯠꯁꯥ ꯍꯩꯕꯗꯨ ꯎꯕꯗ ꯄꯨꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯃꯗꯤ ꯃꯟꯗꯣꯝꯆꯥꯅ ꯔꯃꯦꯁ ꯑꯗꯨ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯐꯝ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗꯨꯒ ꯅꯤꯄꯥ ꯑꯗꯣ ꯁꯥꯎꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯊꯅꯝꯃꯒ ꯆꯠꯈꯤꯔꯝꯃꯤ
ꯔꯃꯦꯁ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯄꯨꯅꯤꯡꯕꯅꯤ. ꯑꯗꯣ ꯅꯣꯏ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅ 10,000 ꯁꯦꯟꯐꯝ ꯄꯤꯔꯝꯃꯨ ꯍꯥꯏꯕꯁꯤꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯨꯠꯇ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯂꯩꯇꯦ. ꯅꯪ ꯋꯥꯔꯧꯅꯨꯀꯣ. ꯑꯗꯣ ꯅꯪꯒꯤ ꯃꯍꯩꯁꯦ ꯅꯪ ꯂꯦꯝꯅ ꯈꯛ ꯃꯥꯡꯉꯣꯏ. ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ. ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕꯒꯤ ꯇꯧꯔꯒꯦꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯔꯃꯦꯁ ꯄꯨꯗꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ. ꯇꯧꯔꯤꯃꯤ ꯑꯗꯨꯝ ꯄꯨꯁꯨ ꯄꯨꯔꯣꯏꯗꯕꯗ ꯄꯩꯁꯥ ꯈꯔ ꯍꯥꯏꯔꯨꯕꯗ ꯄꯤꯔꯝꯗꯅ ꯆꯠꯈꯤꯁꯦ ꯎꯔꯕ. ꯇꯧꯁꯟꯅꯔꯤ ꯃꯤꯅꯤ. ꯁꯦꯍꯔꯒꯤ ꯃꯤ ꯑꯩꯈꯣꯏ ꯒꯥꯎꯁꯤꯒ ꯂꯥꯛꯑꯁꯤꯡ ꯁꯥꯔꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯍꯦꯛ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ, ꯑꯁꯤꯒ ꯑꯗꯨꯝ ꯌꯣꯜꯂꯨ, ꯆꯠꯈꯤꯅꯨ ꯁꯦꯍꯔꯗꯒ. ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯗꯣ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯣꯡꯃ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕꯤ ꯖꯜꯄꯤꯔꯤ ꯑꯗꯣ ꯊꯣꯔꯛꯇꯨꯅ ꯔꯃꯦꯁ ꯑꯗꯨꯅ ꯀꯞꯂꯤꯕ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯑꯦ ꯄꯥꯈꯪ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯁꯤꯒ ꯂꯥꯛꯑꯒ ꯀꯞꯄꯤꯗꯨꯕꯨ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯤꯄꯥꯅꯕꯨ ꯀꯞꯅꯕ꯭ꯔꯅꯦ? ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯝꯃꯨꯅꯦ. ꯑꯗꯨꯝꯅ ꯀꯞꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯗ. ꯃꯇꯝ ꯑꯗꯨꯗ ꯔꯃꯦꯁ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯜꯄꯔꯤ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ. ꯃꯥꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯃꯉꯣꯟꯗ ꯑꯣꯠ ꯅꯩꯕꯤꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯖꯜꯄꯔꯤ ꯑꯗꯨꯗ ꯔꯃꯦꯁ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤꯔꯝꯃꯤ. ꯍꯩꯃ, ꯍꯥꯏꯒꯨꯝꯗꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯐꯤल्मꯒꯤ ꯋꯥꯔꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯣ. ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯂꯩꯈꯤꯗꯕꯒꯤ ꯇꯨꯡꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯗꯨꯅ ꯃꯄꯨ ꯁꯥꯅ ꯂꯩꯔꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯅꯪꯉꯣꯟꯗꯅ ꯌꯨꯝꯒꯤ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯤꯕꯀꯣ. ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕꯁꯨ ꯇꯧꯍꯟꯗꯕ. ꯈꯪꯒꯅꯤ ꯅꯥꯈꯣꯡ ꯉꯁꯤꯗꯤ ꯂꯩꯌꯨꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯖꯜꯄꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯆꯤꯆꯧꯕꯤ, ꯀꯩꯗꯧꯔꯒꯦ? ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯤꯉꯩꯁꯤꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯀꯧꯔꯤꯗꯨꯕꯣ? ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤ? ꯅꯪꯅ ꯀꯧꯕꯁꯦ ꯍꯦꯛꯇ ꯀꯧꯕ ꯃꯥꯟꯗꯦ. ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯅꯕꯨ ꯅꯪꯉꯣꯟꯗ ꯀꯧꯕꯅꯤ. ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯪ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇ ꯉꯝꯃꯣꯏꯑꯕ. ꯑꯗꯨꯅꯕꯨ ꯀꯧꯕꯅꯤ. ꯌꯦꯡꯉꯨꯗꯨ, ꯑꯥꯒꯤ ꯅꯤꯄꯥ ꯃꯆꯥꯁꯦ ꯉꯁꯥꯏꯗꯒꯤ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯦ ꯇꯥꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯒꯤ ꯇꯧꯁꯦ. ꯌꯥꯏꯌꯦ, ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯦꯡ ꯄꯥꯡꯉꯒꯦꯅ ꯂꯩꯔꯤꯕꯅꯤ. ꯀꯩꯅꯣ, ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯞꯄꯤꯁꯤꯕꯣ? ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯂꯤꯋꯣ. ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯦꯆꯧꯕꯤ. ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯔꯣꯅꯦ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯀꯔꯤ ꯀꯞꯄꯤꯅꯣ ꯅꯤꯄꯥꯁꯦ? ꯑꯗꯣ ꯄꯥꯈꯪ, ꯀꯔꯤ ꯀꯞꯄꯤꯅꯣ ꯍꯦꯛꯇ ꯍꯥꯏꯔꯣꯅꯦ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯗꯨꯕꯨꯔꯣ, ꯃꯥꯒꯤꯅꯦ ꯃꯄꯥ ꯃꯃꯥꯗꯣ ꯂꯩꯇ꯭ꯔꯦ. ꯃꯟꯗꯣꯝꯆꯥ ꯀꯀꯥꯅ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯔ ꯃꯥꯜꯂꯦ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅꯅꯦ ꯃꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯗꯣ ꯑꯝꯇꯪ ꯃꯐꯝ ꯆꯥꯅ ꯋꯥꯔꯛꯁꯦ. ꯅꯨꯡꯉꯥꯏꯇꯦ ꯅꯤꯄꯥ ꯃꯆꯥꯁꯦ. ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅꯅꯦ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯀꯣ. ꯑꯩ ꯅꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯗꯣ ꯋꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯒꯦꯀꯣ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯒ ꯅꯈꯣꯏ ꯑꯅꯤ ꯌꯥꯗꯕ ꯌꯥꯗꯦ. ꯆꯦꯆꯧꯕꯤ, ꯃꯥꯜꯂꯕ꯭ꯔꯥ ꯌꯦꯡꯉꯣ. ꯇꯥꯏꯕꯪ ꯃꯤ ꯃꯥꯜꯂꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ. ꯐꯖꯗ꯭ꯔꯣ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤ ꯎꯕꯗ. ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤꯗꯤ. ꯃꯧ ꯅꯨꯄꯤꯒ ꯃꯥꯜꯂꯦ. ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ. ꯔꯃꯦꯁꯀꯤ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯗꯣ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯗꯣ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯀꯗꯕꯅꯤꯀꯣ. ꯔꯃꯦꯁꯀꯤ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯗꯣ ꯅꯪꯅ ꯄꯤꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯤ ꯑꯗꯣ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯈꯤꯔꯝꯃꯤ. ꯍꯩ ꯔꯃꯦꯁ, ꯀꯅꯥꯅꯣ ꯅꯨꯄꯤꯁꯦ? ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯀꯅꯥꯅꯣ ꯁꯤꯕꯣ? ꯀꯅꯥꯅꯣ ꯀꯥꯏꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ. ꯑꯩꯗꯤ ꯔꯃꯦꯁꯀꯤ ꯅꯨꯄꯤꯅꯤ. ꯔꯃꯦꯁꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯂꯤꯕ. ꯅꯪꯕꯨ ꯀꯅꯥꯅꯣ ꯌꯨꯝ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯃꯤꯅꯥꯏꯅ ꯌꯨꯝꯗ ꯃꯄꯨ ꯁꯥꯗꯨꯅꯒ ꯂꯩꯔꯗꯅ. ꯆꯠꯂꯣ. ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯄꯨꯔꯣꯏꯕꯒꯤꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯑꯩꯅꯤ. ꯈꯪꯉꯕ꯭ꯔꯣ? ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯨꯝ ꯑꯁꯤꯒ ꯅꯪꯅ ꯃꯄꯨꯒ ꯁꯥꯔꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ. ꯃꯁꯛꯀꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯂꯥꯏ ꯃꯆꯥꯗꯧꯅ. ꯀꯩꯅꯣ ꯔꯃꯦꯁ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯈꯪꯅꯅ ꯄꯣꯔꯛꯏꯅꯣꯅꯦ? ꯀꯔꯝ ꯀꯥꯟꯗ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯅꯩꯅꯣꯅꯦ? ꯍꯩꯃ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅ ꯁꯤꯡꯅ ꯄꯣꯔꯛꯈ꯭ꯔꯦ. ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦ ꯅꯪꯅ ꯅꯨꯄꯤ ꯑꯁꯨꯝꯅ ꯄꯣꯔꯛꯀꯅꯤ ꯀꯥꯏꯅ. ꯀꯗꯥꯏꯗꯒꯤ ꯀꯣꯏꯅꯔꯤꯕꯅꯣ ꯅꯪꯕꯨ? ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯄꯤ ꯐꯖꯩ ꯀꯥꯏꯅ ꯊꯥꯒꯠꯂꯗꯅ. ꯅꯃꯤꯠꯇꯣ ꯈꯣꯠꯇꯣꯛꯀꯅꯤ ꯈꯪꯉꯨ. ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯄꯨ ꯂꯥꯛꯑꯗꯅ. ꯔꯃꯦꯁ, ꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯣ. ꯍꯧꯖꯤꯛꯃꯛ ꯅꯨꯄꯤꯗꯣ ꯊꯤꯟꯗꯣꯛꯀ ꯆꯠꯂꯣ.
Masak masa khangdabi nangondagi udagi hanbi nupi ama pulaga nangna ngaurubro nangbo. Nachi gumbi lenga asibu nangi nupi ni kaina puraktana. Hey, yumasiga nang leiba yaroi ko natrabadi aibu phate haigano satkhrursalo. Nanginong kaidaudiba. Kaidaudoino isa yanaduna laklagaga nangna kaidaudoino haujikansi nupina loina halba ngatani. Nupina halabadi hinakena khulli haibani. Ado nangdum oina yumas thaduga satkhro minai nupi. Kaya ta usitjibunu yenguni. Aingonda minai kaina. Masidi ngasi khangalagedo. Mi usittaba saradana nang asidi khangani. Khangalo he. Yengene isu nang se kaya mu yamna power le banu pinoina yenge laone kedodunu nang engonda yumasidagi nang tanthoke haibro yenge isu laone asumna mandocha aduna haibi parinupi aduna sensilaga khudumna surami ikhang khangaudana mandomsa adom makhut masa singa loina fazinduna lengba lakpa ngamdaba makhai lekhirami kari nuni khut sa lengba kamatta yadrini towise khanglabra hojikti matung manau engonda adumnane khut thagena khangano natrabadine na thawaido mangzani khangedna aise asamba nupi nati karigumba ainane hauji tawge ta loina ngambini khangabro nakhuna sagro loina tongan thamba ngamba nupi ni sidaba tawgano aina haiba yagadabani aduirabani nang yumasi lei phangani natrabadine yumasi leiba phangoi ko salo aigine leinabagi rumgadani thina sem saruso ngasidagi yumasiga nang minai dongna legadabani adugane ramesh amdi ikoinina yumasiga mapudumana nungaina legadoriba aina haiba khudum yagadabani asumna haibi yumgi mandomsa aduna sa ising thongdaduna tumduna leiba aduga jalpari aduna matik thokpa waraki khanduna mandomsa adugi rum aduda prap laklami kya to sitchibunu yung tumnaga leiradana sa isinga thongdama makai aina amadi ramesh na thongaga sadai ngaina leiribaniaba ngasidi khangani do nahan makai ramesh ta nangna minai do no otpado ngasidi aina mu otpa tari he hogalun he tari bra kaidorage kari takpigadaba kaina hojikpu tumduna leiba matam lo sak to kanana thonga doribano satlo sakhumna sangagane sa ising hauna thonga puthoro thabakti suningdana tumnaga leiradana nahan makai pangtau tobado yaroin aina hairadana nangse yumgi mapunati minai ni ado mapu aina haiba ingadabani karigumba indaba taradi nahangido ningsingabo salo sakhum sangdunane sa isingdo hauna thongdomu sari myam loshalamu chalage ipatpa loshalurage as khongthang ya tapna thang leidadina prap salu haibani natrabadi nahangido asumna mandom sa ado prap thabang loshinabagi damakta senkhirami ramesh ai saglamana loire nakhoi ani gido ada kupna thamamabani ai sak saba horage nangi sak to mapan daina thamamabani karigi mapan sagadoriba madi imungje sagadoribani nakhoi ani ni yumgi mapan sagadoribadi ramesh na karigi mapan pizagadoribano yum asiga noina mapu sadna minai noina mapu asna mapan pizaratna hey ngasidagi di nakhoi ani mapan sagadabni ko adugane ramesh pu imungda pizagadabani satlo mapan satkro haibani kaino haisibo mapanda karamna sagadoribanu uche oyadona aduga nahan makhaidi karigi noina ramesh pu hui hodong uche oyadona mapanda sagado pizaribano nasagi nasi na pokpa masadu bunangna mitop dumaina tathi tawina aduk satna thina tawridubo ngasidi nasamak mapanda saw haiba matamda karigi no uche oyaga sangdamnari dubo nahan makhaidi adumna khandro salo sak to puragane sumangda saruso natrabdi sak kasaba yaroi nati salage mapandane sak to sarurage hai taribra sak to pairo salo mapandane sarusi masigi nupi se tongambini nahangido ikhaluragane pangki taki satlo sak se puragane mapanda saurasi aspuk thalaga loirisi manung sabra mapan sabra kanana su udoi nate asumna mandom sa amadi mai kaka ado mapanda sa ado puduna satkhirami ramesh na mandom sa amadi mai kaka na mapanda thokduna sak saba aduga nungaitraduna jalpari aduda mandom sa amadi mai kaka ado imungda puraga sak ado pijanabagi damakta hairami tamaduga jalpari aduna magi kaka amadi mandom sa na mangonda aduk sathina tathi tawaina tawra phawbada mana mandom sa amagi kaka gi damakta khaliba minungsi adugi damakta jalpari aduna ramesh ki thamoibu thagatlami minungsi sawba matawado ubada hai bi jalpari aduna ramesh ki matawado nungaitraduna
ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯔꯒ ꯆꯥꯛ ꯑꯗꯣ ꯄꯤꯖꯅꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯃꯦꯁꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯅ ꯂꯩꯕꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛꯆꯥꯕꯗꯣ ꯎꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯀꯥ ꯑꯃꯗꯤ ꯃꯟꯗꯣꯝꯆꯥ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯔꯛꯑꯒ ꯆꯥꯛ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯔꯃꯦꯁ, ꯀꯀꯥꯗꯤ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦꯗ, ꯑꯣꯂꯥꯡꯕꯁꯤꯒ ꯃꯄꯥꯟꯗ ꯍꯩꯖꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯀꯩꯗꯧꯔꯒꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ, ꯐꯅ ꯈꯜꯂꯒ ꯂꯣꯏꯔꯦ, ꯆꯠꯂꯣ ꯅꯪ ꯏꯃꯨꯡꯗꯅꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ, ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒ ꯑꯁꯤꯒ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯔꯃꯦꯁ, ꯅꯍꯥꯟ ꯃꯈꯩ ꯏꯟꯗꯣꯝꯆꯥꯅ ꯅꯪꯕꯨ ꯃꯤꯇꯣꯞ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯄꯤꯖꯕꯗꯣ ꯉꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯏꯁꯥꯅ ꯆꯥꯔꯀꯥꯟꯗ ꯈꯪꯉꯤ, ꯏꯆꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯔꯦ, ꯑꯁꯨꯛ ꯁꯥꯊꯤꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔ ꯐꯥꯎꯕꯗ ꯅꯪꯅ ꯏꯟꯗꯣꯝꯆꯥꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯔꯃꯦꯁ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯀꯣ ꯅꯪꯒꯤ ꯅꯐꯝꯗ꯫ ꯑꯗꯨꯅꯦ, ꯅꯪꯒ ꯔꯃꯦꯁꯀꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥ ꯁꯥꯊꯤꯂꯝꯅꯔꯤꯕꯅꯣ ꯌꯦꯡꯉꯣ, ꯅꯪꯅ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯔꯃꯦꯁꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯄꯣꯛꯄ ꯃꯄꯥ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯔꯃꯦꯁ ꯑꯃꯗꯤ ꯖꯜꯄꯔꯤ ꯑꯗꯨꯗ ꯃꯥꯅ ꯇꯧꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯔꯃꯦꯁ ꯑꯃꯗꯤ ꯀꯀꯥ ꯃꯟꯗꯣꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯀꯀꯥ ꯑꯃꯗꯤ ꯃꯟꯗꯣꯝꯆꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯂꯕꯒꯤ ꯇꯨꯡꯗ ꯖꯜꯄꯔꯤ ꯑꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯇꯨꯔꯦꯜ ꯏꯄꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯔꯃꯦꯁꯅ ꯖꯜꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯖꯜꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯜꯄꯔꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯔꯃꯦꯁꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯦꯜꯂꯗꯨꯅ ꯔꯃꯦꯁꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯤꯅꯤꯡꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯆꯝꯕ ꯄꯣꯠꯁꯛ ꯅꯠꯇꯦ, ꯃꯃꯜ ꯌꯥꯝꯂꯕ, ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯏꯔꯤꯕ ꯖꯜꯄꯔꯤ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ, ꯁꯦ, ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯁꯤꯜꯂꯣ, ꯈꯨꯗꯣꯞ ꯑꯁꯤ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯔꯃꯦꯁ ꯑꯗꯨꯗ ꯖꯜꯄꯔꯤ ꯑꯗꯨꯅ ꯁꯤꯟꯅꯔꯝꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯖꯜꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫